कोई गाड़ी मचादा नत्रग गाड़ी चौबदा लाकपीदरसु ऑटो चेनबा मैजिक चेनबदा असि थौबाल बाजार दा खांबेरनी अदुम खोंग तम तम लाकपा कान सि दुम यौरे 100 मीटर गुंबदनी उदे लाकपीरगना पोस्ट ऑफिस खाम हायरनी नत्रग पीएनबी दे खाम हायरनी सिदे हे खामबगा सोम नाकंदा वॉकिंग डिस्टेंस दा मीटर 50 मुक्तंग चंगगा लेरे मयाम दे याम कानाबा मणिपुर दा पाकने हे खंगदबा सिदा पीरी सर्विस मयाम दा खंगन जगह ना ngasisu एक्सप्लोरिंग मणिपुर चैनल दा एक्सप्लोरिंग मणिपुर पेज दा थागचरी होजिक मोबाइल फोन एडिक्शन याम लेरे आइसु एडिक्ट ने मयामसु दुम एडिक्ट ओइबिरमने गेम सानै से केदो बैनो यूट्यूब यंगै से करिगिनो हाबसु सिदा पीरिबा कैरियर कंसल्टेशन लोयमग इशू से एनालाइज तौरगा अंगांगैदा करी करी हेना सब्जेक्ट चानै करी सब्जेक्ट तमगा फदोइनो स्पोर्ट्स की सब्जेक्ट मास्टर तौबे है म्यूजिक की सब्जेक्ट मास्टर तौबे है जगोइदा मास्टर तौबे है पीएचडी तौबे है क्लास 12 अमदी 10 एग्जाम हाइदोखरे अंगांग अमा सेमबा होबो मतमदा अंगांगैदा तमनगदब सब्जेक्ट सिंग असे याम फजना इलहौद्रगदी सब्जेक्ट ओना तैनन तमगिबदा अंगांगसिना हयें यामना प्रेशर दा तमाकांदा अंगांगसिदा फेल होइबा बैक चाब मैम थोए सिदा लेरिबा डोर टू डोर कैरियर कंसल्टेंट थौबाल दा लेबा ऑफिस ने डोर टू डोर हारिजे तसेंगना कोइगी युमथोंग खुदिंगदा अंगांगसिंगसे कमार योग थाकदगे हाइबगी नॉलेज अमा अहानबा कोइना पीबा अनिसुबदा अंगांगसिंग अदुगी कैरियर ऑप्शन जी करिमतमदा ममा मपासिंग सममनबा यावबा सुमाइना अंगांगसि मछि तंबा याय अदुगी अंगांगसिंग असिगी कैरियर सुमान संकटपा याय पेरेंटिंग अंगांगसिंग योग थाकपा ममा मपा योग थाकपगी मओंगसिजु सुमाइना इंप्रूव तौबा याय हेमसिंगबा अदुगुमा सर्विसिंगसि अखोइना पी अदुगा साइगी सिगी डोर टू डोर सिदा अखोइगी ममा मपासिंगना अखोइदा कॉल तौबिरागा करिगुंबा मोइदा लाकपियु हाइतारगसु अखोइना हौखमतम कयादगी हारिबा युम जुम जिंग संगागा पामीबा अदुगुमलाबा अंगांग जिंग थेंगरिबा इशू जिंगदो अखोइना ममा मपागा यावना पुन हेंडल तौमिनाबा अंगांग खरदी साइगी ऑफिस दा लाओ है मतमदा ऑफिस लाकपा ngамदबगी अदुगा मन येनबगी हाइतारे लाइक फॉर एग्जांपल मोबाइल फोन एडिक्शन की दमकता ऑफिस दा चलगा नत्र केयर गाइडेंस अमदा चलगा वरी सानाबजे ममा मपा जिंगदा साइगी अंगांग सिंगा दम कॉन्फ्लिक्ट लेयेबा अदुबु अखोइना साइगी प्रॉब्लम सॉल्व तौनबगी दमकता मखोगी डोर स्टेप ता चलगा वरी साबी मतमददी अंगांग कया अमा साइगी सर्विसना फन खिबा अखोइ रेकॉर्ड लई असमाइना साइगी सिगी डोर टू डोर सिम मपुंग ओइना अखोइगी एजुकेशन दा बेस तौबा अदुगुंबा एजुकेशन बेस तौबा जखोन स्टेप इन तौरगा मखोइगी डोर दा फैसिलिटी खुदिंग मचिंगसे लाइक खोइगी टेस्ट तौबगी फैसिलिटी बु ओइरो अदगी गाइडेंस की फैसिलिटी बु ओइरो अदगी मोइगी तोंगान तोंगान मखल की मेंटेन हेल्थ की बु ओइरो अदुसिंग दो खोइना पीबा सर्विस मखल अमनी याम हॉट इशू ने होजिकी मोबाइल फोन एडिक्शन हाइजे अंगांग से मोबाइल पाइनिंग दोइनी अदुगा हन मैम से अखोइ पेरेंट्स सिंगना गार्जियन सिंगना मोबाइल से पाइदन मो होनर कदोनी तांजा सिदा क्लास 10 लोरक पसिदी खरा लाइक पहानिंग तोइनी एग्जाम मैम थालनिंग तोइनी मतम से अंगांग से मोबाइल फोन अदुम पाइर लेबा पाइदन बा पेरेंट होनबा गार्जियन सिंग होनबा सि मतम सिदा ओजा होइना पीबा कैरियर गाइडेंस सि तौरकांदा थेरापी का जो हाई रिकॉर्ड सि तौरकांदा सुंसोय सोयदना अंगांग से मोबाइल फोन से पाइरक तबगी पाइरगसु अफबदा सिनबगी अदुम्बा प्रूफ लेबिरब्रो यस अखोइना मपुंगोइना अंगांग सिंग सिदा सागी सेगी काउंसलिंग जे पीरकांदा हेना लारिक तक तुगी थवा यावबा लै होय अखोइगी फोन रिकॉर्डिंग सु लै ममा पान हारे इसानुपा जे लारिक यामना पामन गरे अदुना सारना काउंसलिंग पीरुबतगी इसानुपा जे हेना पारे अदुना लारिक पादना हाइबियो हारे हाइबगे थदि साइगी मसादो साइगी लारिक पारकांद ममा पाद वारकपा अखोइगी सोसाइटी ददि लारिक पारदि अंगांग ngawe हाइबगी पोट अमजु लैदना अदुना मरम ओरगा लारिक पाबजे हेनमन गरे इसाजे अदुना पादना हारपगा सिसु याम एप्रिसिएशन नि ओदगी इवन अंगांग मचा सिंग ददि अखोना सेशन अनि दंग नतक अहुम दंग दंग लोम मतमदा अंगांग मचा सिंग ददि मोबाइल फोन सिनद्रे हाइबगी रेकॉर्ड अदुम लै अखोना अंगांग अमगी मोबाइल फोन ची अखोना थादोन गे तारगदि सर्टेन चैलेंजेस खरा अखोना अंगांग दुदा अखोना पीगने अदुगी कोर चैलेंजेस सिंग ची अंगांग सिंगना पांगथोप तारगदि अदुम फादुनि अदुगा सिगी थेरापी हारिबा असि सिंगसी अखोना अंगांग सिंगसिदा मागी पुनिंग वखल कंट्रोल तौनाबा असाव फादब ngamnaba हुजिक मामा पान हारक मतमदा कोऑपरेट तौनाबगी तोंगान तोंगान बा थेरापी मखन जिंग लेरि हारिबा थेरापी सिंगसी तौ मतमदा हारिबा अंगांग सिंगसी अदुम अखोइना मोबाइल फोन दगी अदुम रिकवर तौबा ngammi हाइबसे थमजगे होजिकती का क्लास 10 एग्जाम लोरे कैरियर कंसल्ट तौबा लाए अंगा अमा लाए खलसी ओजा होइन तौबिगदो स्टेप से करी करिनो हाइबदो जमतंग हाइबियो अखोइना DMIT टेस्ट हाइबा पोट अमा लै DMIT टेस्ट सी अखोइना डर्मेटोग्राफिक मल्टीपल इंटेलिजेंट टेस्ट हाइबनी सिगी अंगांग सिंग सिगी फिंगरप्रिंट दगी अखोइना लौरगा सुगुम्बा रिपोर्ट अमा अखोइ पुथोरकनी सुगुम्बा रिपोर्ट सिदा अंगांग सिंग सिगी मागी तोंगान तोंगान बा सागी सब्जेक्ट जाना बा हाइतारे मखोइना लौगदबा सब्जेक्ट सी मपुंगना क्लास 10 गी दमक्तदी साइंस लौ बसाना गदरा
ꯑꯗꯒꯤ ꯑꯥꯔꯠꯁ ꯂꯧꯕꯗ ꯆꯥꯟꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯔꯁ ꯂꯧꯕꯗ ꯆꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯕꯖꯦꯛ ꯑꯣꯐꯔꯁꯤ ꯇꯧꯕꯤꯒꯗꯣꯏꯅꯤ ꯁꯤꯗ ꯃꯥꯒꯤ ꯃꯜꯇꯤꯄꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯌꯥꯝ ꯋꯥꯡꯉꯤ ꯑꯗꯩ ꯃꯥꯒꯤ ꯂꯔꯅꯤꯡ ꯁ꯭ꯇꯥꯏꯜꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯉꯣꯟꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯦꯅꯦꯖꯃꯦꯟ ꯁ꯭ꯀꯤꯜꯁꯤꯡ ꯌꯥꯎꯔꯤ ꯑꯗꯩ ꯃꯉꯣꯟꯗ ꯃꯥꯒꯤ IQ ꯀꯌꯥꯅꯣ EQꯅ ꯀꯌꯥꯅꯣ ꯑꯗꯒꯤ AQ CQꯅ ꯀꯌꯥꯅോ ꯅꯤꯡꯍꯟꯅꯔꯀꯥꯟꯗ ꯃꯥꯁꯦ ꯒꯤꯞ ꯑꯞ ꯇꯧꯒꯗ꯭ꯔꯥ ꯇꯣꯉꯥꯟ ꯃꯈꯜꯒꯤ ꯁꯤꯒꯤ ꯇꯦꯁꯁꯤꯗ ꯌꯥꯎꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯃꯨꯠ ꯇꯥꯅ ꯇꯥꯛꯄꯤꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯒꯣꯜ ꯁꯦꯇꯤꯡ ꯑꯃ ꯁꯦꯝꯕꯤꯔꯒ ꯑꯗꯨꯒꯤ ꯒꯣꯜ ꯁꯦꯇꯤꯡꯗꯨ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯃꯗꯨꯃꯛꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯒꯣꯜ ꯁꯦꯝꯃꯨꯅ ꯍꯥꯏꯔꯤꯁꯤ ꯃꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯗꯣꯔ ꯇꯨ ꯗꯣꯔ ꯀꯦꯌꯔ ꯀꯟꯁꯜꯇꯦꯟꯁꯤꯗ ꯃꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯃꯈꯣꯏꯅ ꯄꯤꯖꯩ ꯃꯃꯥ ꯃꯄꯥꯅ ꯑꯉꯥꯡꯁꯤꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯀꯥꯟꯗ ꯈꯔ ꯍꯦꯜꯞ ꯇꯧꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯦꯔꯤꯌꯔ ꯀꯟꯁꯜꯇꯦꯟꯁꯤꯒꯤ ꯁꯥꯔꯚꯤꯁ DMITꯒ ꯍꯥꯏꯔꯤꯕ ꯇꯦꯁꯁꯤ ꯇꯧꯊꯣꯛꯑꯀꯥꯟꯗ ꯀꯔꯤꯅ ꯍꯦꯟꯅ ꯆꯥꯅꯩ ꯉꯁꯥꯏꯒꯤ ꯁꯥꯏꯟꯁ ꯑꯥꯔꯠꯁ ꯀꯃꯔꯁ ꯈꯛ ꯅꯠꯇꯕꯤꯗ ꯁ꯭ꯄꯣꯔꯠꯇꯅ ꯍꯦꯟꯅ ꯆꯥꯅꯔꯤꯔꯥ ꯁꯤꯡꯒꯤꯡꯗꯅ ꯆꯥꯅꯔꯤꯔꯥ ꯀꯔꯝ ꯃꯈꯜ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯉꯥꯡꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯕꯤꯔꯤ ꯑꯣꯖꯥꯅ DMIT ꯇꯦꯁ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯁꯦ ꯁꯤꯒꯤ ꯇꯦꯁꯁꯤ ꯇꯧꯕꯗ ꯅꯣꯡꯃꯗ ꯑꯗꯨꯝ ꯇꯧꯗꯣꯏ ꯇꯦꯁꯇ ꯁꯤꯒꯤ ꯇꯦꯁꯁꯤ ꯑꯩꯈꯣꯏꯒꯤ 15 ꯃꯤꯅꯤꯠꯇ ꯑꯗꯨꯝ ꯂꯣꯏ 15 ꯃꯤꯅꯤꯠꯇ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯤ ꯆꯤꯡꯊꯣꯛꯂ ꯃꯇꯨꯡꯗ ꯀꯥꯎꯟꯁꯂꯤꯡꯁꯦ ꯑꯩꯈꯣꯏ ꯆꯠꯊꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯇꯦꯁꯁꯤ ꯈꯤꯇꯪ ꯇꯧꯔꯒ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯗ ꯑꯗꯨꯝ ꯆꯃꯝꯅꯕ ꯂꯩꯒꯅꯦꯕ ꯑꯉꯥꯡꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯈꯣꯏꯒꯤ ꯒꯣꯜ ꯁꯦꯇꯤꯡ ꯁꯦꯝꯕꯤꯅꯕ ꯑꯃꯁꯨꯡ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤꯡꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ 3 ꯗꯦꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯗ ꯀꯥꯎꯟꯁꯂꯤꯡ ꯄꯤ ꯑꯗꯨꯅ ꯁꯤꯒꯤ 3 ꯗꯦꯁꯁꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯏꯚ꯭ꯔꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯂꯥꯛꯀꯦ ꯍꯥꯏꯕꯁꯨ ꯂꯩ ꯇꯧꯕꯇꯕꯨ ꯁꯤꯒꯤ 3 ꯗꯦꯁꯁꯦ ꯁꯨꯒꯗꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗ ꯄꯤꯔꯤꯕ ꯁꯥꯔꯚꯤꯁꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗꯗꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟꯁ ꯂꯩꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯣꯠꯅꯅꯤꯡꯕꯒꯤ ꯄꯣꯠ ꯂꯥꯛꯏ ꯑꯗꯒꯤ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯒꯤ ꯅꯨꯃꯤꯠ 5ꯅꯤꯁꯦ ꯄꯦꯟꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯁꯦꯁꯟ ꯂꯩ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯁꯦꯁꯟ ꯂꯩ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯅꯨꯃꯤꯠ 5ꯅꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯡꯉꯥꯏꯖꯗꯦ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯆꯥꯁꯤꯡꯗ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯄꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯈꯥ ꯆꯠꯊꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯤ ꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯤꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯪꯒ꯭ꯔꯥꯖꯤ ꯃꯔꯣꯟ ꯏꯔꯛꯄꯅꯤꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯒꯥꯔꯖꯤꯌꯟꯁꯤꯡ ꯏꯪꯂꯤꯁ ꯈꯪꯗꯕ ꯌꯥꯎꯔꯛꯀꯅꯤ ꯀꯩꯝ ꯍꯩꯖꯗꯕ ꯏꯪꯂꯤꯁꯀ ꯏꯄꯥ ꯄꯥꯕ ꯊꯣꯛꯇꯕ ꯑꯁꯨꯝꯕꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯀꯥꯟꯗ ꯑꯣꯖꯥ ꯍꯣꯏꯅ ꯍꯦꯜꯞ ꯑꯗꯨꯝ ꯇꯧꯕꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯔꯤꯄꯣꯔꯠꯁꯦ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔ ꯌꯥꯔꯕ ꯀꯃꯥꯏꯅ ꯇꯧꯕ ꯌꯦꯁ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯉꯥꯡꯁꯤꯗ ꯁꯤꯒꯤ ꯇꯦꯁꯁꯤ ꯇꯧꯔꯀꯥꯟda ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯤꯒꯅꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯉꯥꯡꯁꯤꯗ ꯀꯟꯐꯤꯗꯦꯟꯁꯁꯤ ꯍꯦꯟꯒꯠꯅꯕ ꯃꯦꯃꯣꯔꯤ ꯄꯥꯋꯔ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟꯁꯤ ꯍꯦꯟꯒꯠꯅꯕ ꯊꯦꯔꯥꯄꯤ ꯑꯃ ꯄꯤꯒꯅꯦꯕ ꯁꯤꯒꯤ ꯊꯦꯔꯥꯄꯤꯁꯤ ꯄꯤ ꯃꯇꯝꯗ ꯑꯉꯥꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯩ ꯂꯥꯁ ꯗꯦ ꯑꯣꯐ ꯗ ꯀꯟꯁꯜꯇꯦꯟꯠꯒꯤ ꯂꯥꯁ ꯗꯦꯗ 3 ꯗꯦꯁꯤꯗ ꯑꯔꯣꯏꯕꯒꯤ ꯕꯦꯁꯤꯛꯀꯤ 3 ꯗꯦꯁꯤꯗ ꯑꯁꯤꯒꯤ ꯄꯤ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯍꯥꯏꯔꯦ ꯏꯆꯥꯁꯤ ꯔꯦꯡꯁꯤ ꯍꯥꯟꯅ ꯃꯅꯤꯡꯗ ꯂꯩꯔꯝꯕꯗꯒꯤ ꯔꯦꯡ ꯍꯦꯟꯒꯠꯂꯛꯑꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯩꯈꯣꯏꯗ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯈꯤꯕ ꯑꯗꯨꯝ ꯂꯩꯔꯤ ꯊꯦꯔꯥꯄꯤꯁꯤ ꯃꯉꯣꯟꯗ ꯁꯥꯇ꯭ꯔꯁꯤꯗ ꯇꯥꯛꯇꯣꯏꯔꯥ ꯄꯦꯔꯦꯟꯁꯇ ꯇꯥꯛꯇꯣꯏꯔꯥ ꯉꯁꯥꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯗ ꯋꯤꯠ ꯄ꯭ꯔꯥꯛꯇꯤꯀꯦꯜꯒ ꯇꯧꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯣ ꯁꯤꯁꯦ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯃꯥꯅ ꯇꯧꯒꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤda tum hawlakanda ama aduga tumamdaida ama yamdrabada asigisi aikoina mangonda hendi oinabagidam hairaneba asigisi manungti mayumda tawjadoni exercise ama ta yes with exercise hatare takthok bibu yabro ja takthok ta bida sidi business secret on thambi dora ta asengbi takthok popudi yai tawbudabu asigisi matam khara sang sangi maramdi explain tawbum sangeba explain tawbanina hujiki matamji khara sang lawgudabanina amayamna su yangi ngoidoni sangmalla di boring chu doini yes aduna maram oraga tum office ta lakpiro aduga masigi je tum takthok jaragi hadi thamjage consult tawbu lak matam sida nupi masana hena nungaibro nupa masana hena nungaibro ja adugi di haibe in baze adugi di samane kari problem naite mapungna sida lai bangang singsi akoi gi hena akoi gi kari gum khara ai gum da yawra potential je khangjarage hai lak panina hena makoi da khangning bagi honaning bagi pot kaluna lae adu khoi mobile phone addiction gi matang dati ketang mama pa singna angang sing je puram matam da khoi cooperation tau haiba ya da balai adubu akhoi na sida lak matam da fajana wari sabiragadi makhoi jing dum khoi gi harauna nungai na dum sakhiba aseng magi sigumba consultant service di lam helwa ngang sing du on tau bi gadom ni yes yam lam hele ga mem da lai buse magi ju lam hen bagi manung da subject mi yaujari ni sigi lam hen maje karom da thajal ga di phani ga ina mani man adu mangi sai gi sigi ti ase tawrokanda akhoi na hajabado माजे सानाबदा यादो तारि सानाबदा दुम हाइतोइनि अदि माजे एग्रीकल्चर या तारि हाइ लौइ सुंगु तौबा नतन सांगा लोइबदा यादो तारगदि या अदुगि रिकमेंडेशन तौदोइनि तोंगान तोंगान बमागा सानाबा यावदोरि खुदम लम ख्वाइदे हेन मजु पुथोक यारमने ओजा देसिना लम ख्वाइदे हेन मजे करमगा चानागले हे हाबिउनि इसम समना सुंब लम ख्वाइदे हेन बांगांग सिंगसि कैनो हाकांता मखोइ मी ngang baga habad lam hen mi ngang bagi ta taning daba
마 tauning tauba adu taurune sida yeksalune pholangda yeksanganune khra yemba leidana tauno haidun hen tauning isam samna adugi angang se khoina makhoi se khoina people smart manung chale akhoi multiple intelligent ki manung da people smart hai sinema sigi angang si keno kan da mangwa da business to yani mangwa da goal ma sembiraba nang kari pami hai to khoi si test ki matuna puthok piraga mangwa da tasengna madugi potu masi pami hai taragadi madugi goal sema kan da mangwa da ngang masak pa hai bagi pot am lare mangwa smart oi bam yaujare adu dana mom waraga mati business kum ba tongan to makal ki human service da makhoi na pi bada asoba contribution ji dum pian bi adoini machin tumna enbi gre lo ya henjan badut akhoi na di henjan bam yawe har ji hiram amada di kaino kan adugi angang duna henjali to akhoi gi thinking capacity ka magi thinking capacity ga manade khudam oina lam hen angang jingje IQ yam wange aduna sigi sira jo khoina IQ EQ CQ AQ yorokane aduna IQ wang angang jingje khara hena hojiki lam hen bada khoi gi yok thak bada kadang wai haigane ba adubu tasena magi IQ level du wangja bagi neba aduna dugumba IQ level wang angang du di an sai jabato hiram khudi mukta makhoi ji makhoi gi chakka da punsi gi pandam khangan taragati adu mai pak pa gam doi neba adu problem di akhoi angang sing gi chakka da punsi gi pandam ji khangdabane officer oi ba ya ba angang tu khone test tok taragati nang si honaragati officer oi ba yani haibado haibi doi aduna sugum ba makhal gi test sing si mama pa singna mapung phana bhap taragati angang sing gi career si adum akhona settle tobu ya don counseling phangaba angang amaga counseling sungphang phangdriba angang amaga ani sang damda matamda counseling phangaba angang na counseling phangdaba angang dagi hena singbe hen ganew aduna counseling siamna maruoiba pot ama ore education policy 2020 daga hare city every school counselor hakutaban haibani aduba khoi gi manipur dati counselor hapasi udri wai school khara de ai uziki thainare adu su private school khara da adu sarkar gi oina masi thodona hapu oidri mama mapa chauna bagi maram na tragana karigumba makhoi gi imung da thopa problem na maram oraga class da lakadoni class la kan ta sai oja du nang kari gi ojana takpa da mun ta dri no sai bi doi ne ba som angang tu gi mama pa chauna bagi na tragana mangon da le problem du di oja du khangaroi ba adu da maram orga ojana ngang bi raga angang du ikai ba nangani na tragana amu hanna ma school kaning de pot lai ne ba awta de adu angang tu counselor amal thamtar school ki se counselor office to the salo aduga counseling tawragane nangi problem khudimach to solve tawro aduga ne class au kon haibi ge dabane au taraga disai gi angang tu gi problem khudimach to counselor to office la aga wari sar matungda settle tawraga class lang matam da di angang du nungai dui ne ba sigi counseling hita koina mental health ki khara yauri ba atopada pak phang da bai tare angang tu kamane anger management taw gadagi kamane social skill ji kamane ma thengna bangam gadagi mangwon da magi core value ji wangkal han gadagi haiba adu specific oiba pot khara koina sida hapli ba asigi posting sina maram war any situation ama lak matam da cope up tang bangam ba handle to bangam bagi possibility to masina lai bai ba tare numero humni katang ni sidi yauthok pu ka ju kai de khale aduga oja laikai da chalaga aina sum amurak anirak thengna jagre ko ge IQ test of wananga mam khomjale IQ test of kari no khaga yeng bato siga hafe mana brana tragana adudagi hanjan ba sina lei jala adugi posting to tawba taraga so counseling yaw dagri kana de moi do test khak taw test khak ni samna nangonta si yaure ibungo hairuga sagi angang du da counseling do kamaina execute taw gata ge kamaina madu do sina gata ge kamaina hekelan gata ge maduna kari kana bagi haibek jing do counseling pi dragati test aduna kana de nang match yam soli hairam bakatan hai yes somna kandana akan madu putora kadoi ni aswan madu ju kamai to men khala kadu men khapa ya gada ge na thirapagi service ni se piri je career counseling khatang natana atopa service kayam ju hapsal lalari sigi Thoubal da leiba door to door career consultant habisa thambiri ju ki DMIT test aduga ngangi aswan ba adagi swan da puthokpa karam subject ta chanai sumba laigre aduga atopa kari service no sidamu atopa hen ba lairi se DMIT and career counseling habisida ko ge khal ahum thaido ga lei course 3 days 6 days 9 days aidra adugi matungda ekoina leibse mobile addict and drug addict sigi matang da so drug addiction gi so drug addiction to be aduga ekoi ki maroina relationship problem leiba adi family da natraga na ekoi ki yum palabai mung manung singda asina angangi na taba maroina nupa nupi toina khana chaina ba magi relation phalak taba sigumagi matang da so ekoi pi anxiety trauma leiba adagi yamna anger saugan ba sigumba singda so matau karamna ko lakthagani sauba se phan gani haiba sigumba ki matang da so ekoi pi
ai ga sana do hom yaw ne ko adu di si gi sina numin kyani have to jo makok ti do habiram ngasa gi angang gi duna numin mapan ni bol leire 3 days ki pek amma 6 days ki pek amma 9 days ki pek am leire ado ga hojiki ani subagi tisu chamana gane bugo hojiki 3 days 6 days 9 days mai legani ngasa gi khuna 6 days se alternative days da haidi continuous toction manata bugo alternative days da tawe even 9 days to ngasa ho jana habi gi da ko gi sunday ngakta da lakke have ju ya ina ya da mana ai gi chana ga da matam khanbi ba ado ga ai shuti leiba pa nong ma lak pas da pung kya no counseling to bi do se at least 40 to 1 hours mana adu pung amam kai thoga adum kari gumba magi problem tuna yamna critical oi targadi adu dagi hena sudum lokthab su ya adu drug addiction gi sidi mayam center da thamna khotna am taw nei adu ga sida career counseling to ra kanda direct addiction da lak padu di phabunga modern 9 days da kamai taw yu ngau bai tari yu da addiction chu ba lak pa da khoi na numit humni phajana counseling pi ra kanda mai gi nupi na ga phone to sa smai taw dana sana counseling pi badagi ai gi nupa se nusa thadok pa kuire hare ayam hakta haraw akhoi na sida sai gi mi mani sa thadok pa ya ni yaro hai ba khoi na test ama yauri ba sigi test si taw matam da ma ji am na henjala bra henjanda bra hai ba pot khangane ba adu gi matung ina akhoi na counseling sa thadoi ne ba substances abuse amasung drug addiction sing se masigi su akhoi na sigi sida service provide taw aduna adubu taseng ma khoi center oina leibana tabrina yamna di mi singa khangna badi oide tawbudabu special oina thangak kanggu jingda akhoi na ola o haraga phajana wari saraga adumaina recovery adum pibagi history akhoi dam leiri mayam kine center de thamjan ba center de pusan ge ja sim ju mayam kine ahan bada sumaina consultant am tanaraga consult tawbiraga magi tawbe aba pon mayam tawbiraga center yau do bida phan bang amodi am phare khra henjan gadi center tamadi masam ta mani henjala gadi sagi angang do henjan de hojiki hai ts ni khang do ts da magi level khale di ba masigi level je phangtar gadi ma do hojiki angna bu ya hairoi si level je phangta di counseling pi bi yare si level ji utara gadi mari ko bar chan habit sing ba asigi step sing je khoina hojiki mi sida apply tong matam da irai line adum hojiki psycho educate tawraga phan ba ya sagi medicine gumba khoi amda thati sida khoi gi therapy di awrakani mangwan da self control tawna bagi magi dopamine level handar na bagi tongan ba therapy sing khoi impose tawrakani angang duna tragna mi duna adum apply taw taragati recovery je dum pi ga doini sida yam kanai khale silna ma pore ma ngasai gi akhoi na yu thale na yu se dum tei gi thale na center de namjan bi ba du ga akhoi drug kum so dum sare na center de namjan bi ba mi du na yang wang khang do khoi kharga u ba dum phangi aduna hana consult to ga yeng bi ba aduga yadre ha ga na center tham bi masi kai su kai den khale pasa ju khu yam ba fees ti kyam lo bi go ja adugi to phi si khoi gi nisha da lai su ba imung sing si kang khong ga misai ba oi e ba aduna phi gi damak ta di thodong na ai open di hajar roi ga tu bu ai khoi na ma khoi gi situation to understand to bani na yari ma ki de khoi gi minimize to raga aduma na phi di lawe mayam de ki doi ni haidok to fees he ki gal le adubu yam thina minimum da jana jo haning dam ni yam thina minimum da fees na manung ngai ja ta su mayam na hangbira kan he na khang ni kari gomba khoi gi exploring manipur je share to raga kari gomba la aba mafam jida awtar ga di akhoi na 20% discount taw ni like test to bagi zu oiro any consultancy fee digi khoi na 20% hai batare lupa singam lom tara de lupa sani pan da tara ni aduna ngasagi anxiety amadi depression mi khoding makta manipur da yam shawgal le lambi daga kitang gari ge henkat lupa khot pa yam shawgal le kumai raw to bom pham lila pala adagi lai raw bom pham Thoubal chom pham da khana chaina bi paw lambi da thok pa any mi khar pul de ta khana chaina ba sumba ji khoi society ji yamna phingal le anxiety le ri hai ni depression thoye aduga yam shawgal le angerness moi lai ri hai ni sigum ji matam chana lai haudra ga di imung da hayeng problem thok to ni aduna si service lobi ba yam tangai phade hidak cha dana phan bagi laina je psychology ni yang ka tori ni oja na yengna bagi da makta phan na bagi da makta phatri ho yeng bai kai gum ba sum phalak tra bo ja free gum bagi service lai bro ja sam na khoi na si gi si wa samutan khoi da consult to ge ba maroi na DMIT test to ra ba mi sing se ai khoi na WhatsApp group amada ha ko ne ba si gi WhatsApp group lifetime yes lifetime da samsam na khoi na every second Saturday khuding gi khoi na motivate tawni sida khoi gi top expert sing du yaholaka wangang kani tha ma da yam drabada tangai phadana nomati makhoi da khoi na
ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯇꯤꯡ ꯑꯞꯁꯀꯤꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯄꯤꯌꯦꯕ ꯒ꯭ꯔꯨꯞ ꯁꯦꯝꯃꯒ ꯐꯖꯅ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯄꯦꯔꯦꯟꯇꯤꯡ ꯑꯞꯁꯀꯤꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯏꯈꯠꯄ ꯑꯗꯩ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯄꯔꯁꯣꯅꯥꯂꯤꯇꯤ ꯗꯤꯕꯂꯞꯃꯦꯟ ꯍꯦꯟꯒꯠꯅꯕꯒꯤ ꯄꯥꯏꯈꯠꯄꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯏꯈꯠꯂꯤ ꯏꯁꯝ ꯁꯝꯅ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯈꯜꯂꯦꯕ ꯏꯆꯥꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯅꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯔꯟ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯗꯤꯛꯇꯦꯛꯇꯔꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯝ ꯅꯣꯡꯉꯥꯟ ꯇꯥꯐꯥꯎꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯗ ꯆꯩꯔ ꯊꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯏꯔꯒꯁꯨ ꯉꯥꯡꯁꯦ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝꯅ ꯑꯦꯡꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯡꯒꯔꯁꯤꯡ ꯏꯁꯨ ꯂꯩꯅꯦꯕ ꯑꯗꯩ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯞ ꯀꯥꯏꯅ ꯈꯔ ꯂꯩꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯣꯊꯣꯔꯤꯇꯔꯤꯌꯥꯟ ꯑꯣꯊꯣꯔꯤꯇꯤꯞ ꯀꯥꯏꯅ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯑꯣꯄꯔꯦꯇꯤꯞ ꯇꯧꯔꯒ ꯉꯁꯥꯏ ꯑꯉꯥꯡꯁꯤꯡꯁꯤꯒ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯁꯨꯝ ꯂꯩꯕ ꯏꯃꯨꯡꯁꯤꯡ ꯂꯩꯌꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯂꯤꯀꯣꯞꯇꯔꯒ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯗꯒꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯄꯦꯔꯦꯟꯇꯤꯡ ꯁ꯭ꯇꯥꯏꯜꯁꯤꯅꯦꯕ ꯍꯥꯏꯕ ꯑर्थꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯇꯨꯏꯁꯟꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯕꯗ ꯄꯥꯏꯔꯒ ꯍꯧꯖꯤꯛ ꯊꯤꯟꯕꯋꯣ ꯌꯦꯡꯁꯤꯟꯕꯋꯣ ꯑꯗꯒꯤ ꯀꯅꯥꯅ ꯂꯛꯅꯔꯒꯤ ꯀꯅꯥꯅ ꯐꯣꯟ ꯇꯧꯅꯩ ꯌꯥꯝꯅ ꯀ꯭ꯔꯛ ꯌꯦꯡꯉꯒ ꯁꯣꯏꯈꯤꯕ ꯇꯥꯔꯦꯒ ꯌꯦꯡꯁꯤꯟꯕꯁꯦ ꯑꯁꯤꯒꯤꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯒ꯭ꯔꯣꯠ ꯄꯤꯕ ꯉꯝꯗꯦꯕ ꯃꯁꯤ ꯌꯥꯝ ꯆꯥꯎꯕ ꯁ꯭ꯀꯣꯞꯅꯤ ꯑꯗꯨꯕꯨ ꯑꯩ ꯁꯞꯇꯛꯅ ꯍꯥꯏꯅꯤꯀꯣ ꯑꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯈꯜꯒꯤ ꯄꯦꯔꯦꯟꯇꯤꯡ ꯁ꯭ꯇꯥꯏꯜ ꯃꯌꯥꯝ ꯂꯩꯔꯤ ꯈꯨꯗꯝꯅ ꯄꯥꯔꯃꯤꯁꯤꯞꯀ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯣꯏ ꯑꯉꯥꯡꯗꯨꯅ ꯁꯥꯎꯈꯤꯅꯦꯅ ꯑꯗꯨꯝ ꯌꯥꯊꯣꯛꯄ ꯑꯗꯨ ꯃꯈꯜꯒꯤ ꯂꯩꯔꯤꯕ ꯑꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯕ ꯌꯥꯏꯑꯕ ꯏꯆꯝ ꯆꯝꯕ ꯁꯥꯏꯀꯣꯃꯦꯇ꯭ꯔꯤꯛ ꯇꯦꯁ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯩꯒꯤ ꯄꯦꯔꯦꯟꯇꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯀꯔꯝꯕ ꯃꯈꯜꯗ ꯂꯩꯔꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩ ꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯁꯦꯝꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯦꯁꯟꯁꯤꯡꯁꯤꯗ ꯅꯩꯅꯒꯅꯦꯕ ꯃꯣꯏꯗ ꯁꯦꯜꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯇꯧꯍꯟꯕ ꯑꯩꯉꯣꯟꯗ ꯁꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯏꯆꯥꯁꯤꯡꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯐꯠꯇ꯭ꯔꯤꯕꯩꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯏꯆꯥꯒ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯐꯔꯛꯀꯅꯤ ꯍꯥꯏꯅ ꯌꯥꯝ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯄꯦꯔꯦꯟꯇꯤꯡ ꯑꯞꯁꯀꯤꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯋꯥꯆꯞ ꯒ꯭ꯔꯨꯞꯁꯤꯗ ꯑꯗꯨꯝ ꯁꯤꯜꯂꯤ ꯑꯗꯨꯒ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯩꯈꯣꯏ ꯄꯦꯗ ꯇꯧꯔꯒ ꯌꯥꯎꯖꯒꯦ ꯍꯥꯏꯕ ꯃꯤꯁꯨ ꯂꯩ ꯑꯗꯨꯅ ꯄꯦꯗ ꯚꯔꯖꯟ ꯇꯣꯉꯥꯟ ꯂꯩꯖꯩ ꯑꯗꯨꯒꯤꯅ ꯑꯗꯨꯕꯨ ꯐ꯭ꯔꯤꯒꯤ ꯑꯣꯏꯅꯗꯤ ꯑꯦꯚ꯭ꯔꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯁꯤꯜꯂꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯇ ꯂꯥꯛꯀꯗꯕꯁꯤꯡꯗꯨꯒꯤ ꯃꯃꯤꯡꯁꯤꯡꯗꯨ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯕꯤꯔꯒ ꯃꯐꯝꯁꯤꯗ ꯗꯦꯠ ꯑꯃ ꯐꯤꯛꯁ ꯇꯧꯔꯒ ꯄꯨꯟꯅ ꯄꯦꯔꯦꯟ ꯇꯔꯥ ꯀꯨꯟꯁꯦ ꯑꯩꯈꯣꯏ ꯄꯦꯔꯦꯟꯇꯤꯡ ꯑꯞꯁꯀꯤꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯥꯏꯈꯠꯃꯤꯟꯅꯔꯒ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯕ꯭ꯔꯤ ꯃꯟꯒꯤ ꯑꯩꯈꯣꯏ ꯁꯤꯟꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯂꯦꯞꯄꯦ ꯑꯗꯨ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯔꯤꯖꯨꯝ ꯇꯧꯕ ꯍꯧꯔꯅꯤ ꯑꯩꯈꯣꯏꯗ ꯏꯁꯨ ꯑꯃ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔꯗ ꯂꯥꯏꯌꯦꯡꯉꯦꯕ ꯑꯗꯨꯒꯤ ꯏꯁꯨꯗꯨ ꯑꯗꯨꯒ ꯗꯥꯏꯒꯅꯣꯁ ꯇꯧꯔꯀꯥꯟꯗ ꯂꯥꯏꯌꯦꯡꯀꯥꯟꯗ ꯐꯔꯛꯑꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯍꯥꯏꯅ ꯊꯪꯅꯕ ꯌꯥꯗ꯭ꯔꯦ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯁꯥꯎꯒꯜꯂꯦ ꯅꯠꯇ꯭ꯔꯒꯅ ꯏꯆꯥꯁꯤꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯥꯎꯟꯁꯤꯂꯤꯡꯗ ꯄꯨꯔꯛꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯉꯥꯡꯅꯕ ꯌꯥꯗꯕ ꯏꯆꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯁꯥꯎꯒꯟꯕ ꯏꯆꯥ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯦꯗꯤꯛꯁꯟ ꯆꯨꯕ ꯏꯆꯥ ꯑꯗꯨ ꯑꯗꯣꯝꯅ ꯐꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯐꯤꯖꯤꯀꯦꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯉꯤꯕ ꯑꯗꯨꯕꯨ ꯃꯦꯟꯇꯦꯜꯂꯤ ꯑꯣꯏꯅ ꯁꯣꯛꯂꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯥꯁꯦ ꯐꯖꯔꯛꯀꯅꯤꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯇꯁꯁꯤ ꯁꯨꯝ ꯁ꯭ꯄꯣꯏꯜ ꯇꯧꯔꯦꯕ ꯁꯨꯝ ꯁ꯭ꯄꯣꯏꯜ ꯇꯧꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯁꯇꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯣꯁꯥꯏꯇꯤꯗ ꯋꯔꯁ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯄꯔꯁꯟ ꯑꯃ ꯑꯣꯏꯔꯛꯏꯅꯦꯕ ꯌꯥꯔꯤꯒꯩ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯤ ꯆꯦꯛ ꯇꯧꯕꯤ ꯃꯔꯝꯗꯤ ꯃꯁꯤ ꯐ꯭ꯌꯨꯆꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯉꯁꯥꯏꯒꯤ ꯑꯦꯁꯦꯠꯁꯤ ꯃꯣꯏꯅꯦꯕ ꯃꯈꯣꯏꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯁꯤ ꯆꯨꯝꯗ ꯇꯥꯔꯒꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯀꯤ ꯀꯥꯇꯨꯀꯔꯟ ꯇꯧꯔꯨꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯐꯖꯅ ꯁꯦꯝꯒꯠꯂꯤꯕ ꯌꯨꯝ ꯀꯩꯁꯤꯡꯗꯣ ꯅꯨꯡ ꯊꯥꯖꯟꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯍꯨꯔꯥꯜꯂꯛꯀꯗꯣꯏꯅꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯇꯁꯁꯤꯅꯦꯕ ꯌꯥꯝ ꯃꯔꯨꯑꯣꯏꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯇꯁꯁꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯒꯗꯤ ꯒꯨꯂꯤ ꯊꯥꯈꯤꯕꯒꯨꯝꯅ ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯔꯤꯌꯥ ꯇꯧꯔꯀꯥꯟꯗ ꯑꯣꯇꯨ ꯆꯥꯈꯤꯕꯒꯨꯝꯅ ꯉꯁꯥꯏꯒꯤ ꯀꯟꯁꯜꯇꯦꯟꯁꯤꯁꯤꯡꯁꯤꯗ ꯄꯣꯔꯛꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦꯗꯣ ꯇꯥꯟꯅꯕ ꯃꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯏꯟꯁꯥꯏꯠ ꯑꯥꯎꯠ ꯁꯤꯃꯥ ꯑꯃꯅ ꯑꯦꯅꯤꯃꯦꯁꯟꯒꯤꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯕ ꯀꯥꯟꯅꯅꯤ ꯈꯜꯂꯤ ꯑꯗꯨꯒꯤ ꯄꯣꯠꯁꯤꯅꯤ ꯑꯣꯖꯥ ꯍꯣꯏꯅ ꯃꯅꯨꯡꯒꯤ ꯕ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯦꯐ ꯕ꯭ꯔꯦꯟ ꯔꯥꯏꯠ ꯕ꯭ꯔꯦꯟꯗ ꯀꯔꯤ ꯆꯠꯊꯔꯤꯅꯣ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜꯗ ꯀꯔꯤ ꯆꯠꯊꯔꯤꯅꯣꯁꯨ ꯑꯣꯖꯥ ꯍꯣꯏꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯡꯉꯤꯁꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯔꯚꯤꯁ ꯂꯧꯗꯣꯏꯁꯤꯁꯨ ꯀꯥꯟꯅꯕꯗꯤ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕꯗ ꯂꯤꯕꯗ ꯄꯨꯡ 5-6 ꯆꯠꯊꯔꯁꯨ ꯀꯩꯁꯨ ꯂꯣꯏꯕ नायꯔꯣꯏ ꯗꯣꯔ ꯇꯨ ꯗꯣꯔ ꯀꯦꯔꯤꯌꯔ ꯀꯟꯁꯜꯇꯦꯟꯠ ꯊꯧꯕꯥꯜꯗ ꯂꯩꯕꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯦꯅꯤ ꯏꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12 ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯑꯉꯥꯡꯁꯦ ꯀꯔꯣꯝ ꯁꯥꯏꯠꯇ ꯆꯠꯍꯟꯗꯣꯏꯅꯣ ꯀꯔꯤ ꯇꯝꯍꯟꯗꯣꯏꯅꯣ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯍꯟꯗꯣꯏꯔꯥ ꯏꯁꯩ ꯁꯥꯟꯅꯍꯟꯗꯣꯏꯔꯥ ꯁ꯭ꯄꯣꯔꯠꯇꯁꯨ ꯁ꯭ꯋꯤꯃꯤꯡ ꯇꯧꯍꯟꯗꯣꯏꯔꯥ ꯀꯔꯤ ꯇꯧꯍꯟꯗꯣꯏꯅꯣ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯍꯟꯗꯣꯏꯔꯥ ꯏꯟꯗꯣꯔ ꯑꯥꯎꯠꯗꯣꯔ ꯒꯦꯝ ꯁꯥꯟꯅꯍꯟꯗꯣꯏꯔꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯇꯦꯟꯁꯤꯌꯦꯜꯗꯨ ꯄꯨꯊꯣꯛꯑꯀꯥꯟꯗ ꯆꯨꯝꯅ ꯒꯥꯏꯗꯂꯥꯏꯟ ꯄꯤꯕꯤꯕ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯒꯤ ꯆꯨꯝꯅ ꯒꯥꯏꯗꯂꯥꯏꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯍꯣꯏ ꯀꯟꯁꯜꯇꯦꯟꯠ ꯁꯔꯚꯤꯁ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯡꯉ ꯂꯩꯔꯦ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯑꯉꯥꯡ ꯄꯨꯁꯟꯕꯤꯕ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯁ꯭ꯀꯦꯝ ꯉꯥꯛ ꯉꯥꯏꯔꯦ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯃꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯍꯧꯔꯛꯄꯅꯤ ꯁ꯭ꯀꯦꯝꯗꯤ ꯑꯗꯨ ꯃꯅꯤꯄꯨꯔꯁꯨ ꯑꯗꯨꯝ ꯌꯧꯔꯦ ꯁ꯭ꯀꯦꯝꯒꯨꯝꯕ ꯐ꯭ꯔꯣꯗꯀꯨꯝꯕꯁꯤ ꯌꯥꯔꯤꯉꯩ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯅ ꯐꯤꯜꯇꯔ ꯇꯧꯖꯩ ꯑꯣꯖꯥ ꯍꯧꯖꯤꯛ ꯌꯥꯝ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯁꯔꯚꯤꯁꯅꯦ ꯈꯟꯖꯕꯗꯒꯤ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯁꯔꯚꯤꯁ ꯑꯃ ꯄꯤꯔꯝꯕꯁꯤ
ꯃꯌꯥꯝꯅꯁꯨ ꯈꯪꯕ ꯇꯉꯥꯏ ꯐꯗꯦ ꯈꯟꯕꯗꯒꯤ ꯃꯌꯥꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯃ ꯁꯟꯇꯣꯛꯑ ꯇꯥꯍꯟꯖꯕꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯌꯥꯝ ꯇꯟꯖꯥ ꯆꯥꯅ ꯉꯁꯤ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯒꯤ ꯏꯆꯟ ꯑꯃꯁꯨ ꯂꯥꯛꯄꯤꯗꯅ ꯀꯥꯎꯟꯁꯤꯂꯤꯡ ꯔꯨꯝꯁꯤꯗ ꯍꯧꯕꯤꯔꯦ ꯉꯁꯥꯏ ꯊꯧꯕꯥꯜꯒꯤ ꯄꯣꯁ ꯑꯣꯐꯤꯁ ꯑꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯑꯣꯄꯣꯖꯤꯠ ꯂꯩꯔꯛꯇꯣ ꯑꯗ ꯆꯪꯉꯀꯥꯟꯗ ꯁꯨꯝꯕ ꯕꯤꯜꯗꯤꯡ ꯃꯌꯥꯝꯁꯨ ꯎꯔꯅꯤ ꯗꯣꯔ ꯇꯨ ꯗꯣꯔ ꯀꯦꯔꯤꯌꯔ ꯀꯟꯁꯜꯇꯦꯟ ꯍꯥꯏꯕꯁꯤꯃ ꯂꯩꯔꯦ ꯃꯣꯏ ꯑꯦꯗ꯭ꯔꯦꯁꯁꯦ ꯊꯧꯕꯥꯜ ꯕꯖꯥꯔ PNB ꯑꯣꯄꯣꯖꯤꯠ ꯑꯗꯨꯝ ꯍꯥꯏꯔꯦ ꯀꯣꯐꯤ ꯀꯞ ꯀꯥꯎꯟꯁꯤꯂꯤꯡ ꯑꯦꯟ ꯊꯦꯔꯥꯄꯤ ignite your mental health ꯁꯨꯃꯥꯏꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯋꯦꯇꯤꯡ ꯔꯨꯝ ꯑꯃ ꯂꯩꯔꯦ ꯋꯦꯇꯤꯡ ꯔꯨꯝ ꯂꯩꯔꯅꯤ ꯔꯤꯁꯦꯞꯁꯟ ꯂꯩꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯣꯝ ꯅꯥꯀꯟ ꯀꯟꯁꯜꯇꯦꯟ ꯔꯨꯝꯗꯨꯃ ꯂꯩꯔꯦ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯂꯩꯔꯦ ꯁꯤ ꯌꯨ ꯇꯔꯟ ꯂꯧꯐꯝ ꯂꯩꯇꯕꯅꯤꯅ ꯁꯨꯝ ꯍꯥꯏꯊꯔꯛꯑꯅꯤ ꯁꯤꯗ PNB ꯂꯩꯔꯦ PNB ꯅꯠꯇꯦ PNBꯁꯨ ꯂꯩꯕ꯭ꯔꯥ ꯄꯣꯁ ꯑꯣꯐꯤꯁ ꯂꯩꯔꯦ ꯊꯧꯕꯥꯜꯒꯤ ꯄꯣꯁ ꯑꯣꯐꯤꯁ ꯂꯩꯔꯦ PNB ꯑꯣꯄꯣꯖꯤꯠ ꯍꯥꯏꯁꯦ ꯀꯥꯏꯗꯅꯣ PNB ꯁ꯭ꯋꯥꯏꯗ ꯑꯃ ꯂꯩꯔꯝꯒꯅꯤ ꯁꯣꯏꯗꯅ ꯑꯗꯣ ꯁꯨꯝ ꯍꯥꯏꯊꯔꯛꯑꯅꯤ ꯑꯁꯤꯒꯤ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗꯒꯤ ꯌꯨ ꯇꯔꯟ ꯂꯧꯕꯤꯔꯀꯥꯟꯗ ꯂꯥꯛꯑꯀꯥꯟꯗ ꯁꯤꯒꯤ ꯂꯩꯔꯛꯁꯤꯗ ꯑꯣꯏꯗꯣꯏꯕ ꯁꯤꯗ ꯗꯣꯔ ꯇꯨ ꯗꯣꯔ ꯀꯦꯔꯤꯌꯔ ꯀꯟꯁꯜꯇꯦꯟ ꯑꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯔꯣ ꯀꯥꯞꯁꯟꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯠꯇꯦꯀꯣ ꯁꯤ ꯂꯩꯔꯛꯁꯤꯗ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗ ꯅꯍꯥꯟꯋꯥꯏ ꯑꯆꯥꯄꯣꯠ ꯆꯥꯐꯝꯒ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯁꯤꯅ ꯋꯥꯡꯖꯤꯡꯂꯣꯝ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤꯗꯤ ꯌꯨ ꯇꯔꯟ ꯂꯧꯔꯔꯣꯏ ꯁꯤꯗ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯁꯤꯗ ꯂꯥꯛꯀꯥꯟꯗ ꯁꯨꯃꯥꯏꯅ ꯀꯥꯞꯁꯜꯂꯗꯧꯕ ꯌꯥꯝ ꯅꯛꯅ ꯂꯩꯕꯅꯤ ꯈꯤꯇꯪꯈꯛ ꯆꯪꯉꯒ ꯈꯣꯡꯅ ꯆꯠꯂꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥꯗ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯆꯧꯕꯗ ꯂꯥꯛꯄꯤꯗ꯭ꯔꯁꯨ ꯑꯣꯇꯣ ꯆꯦꯟꯕ ꯃꯦꯖꯤꯛ ꯆꯦꯟꯕꯗ ꯈꯥꯝꯕꯤꯔꯅꯤ ꯑꯁꯤꯒꯤ ꯊꯧꯕꯥꯜ ꯕꯖꯥꯔꯗ ꯈꯥꯝꯕꯤꯔꯅꯤ ꯑꯗꯨꯝ ꯈꯣꯡꯅ ꯇꯝ ꯇꯝ ꯂꯥꯛꯄ ꯀꯥꯟꯗ ꯁꯤ ꯑꯗꯨꯝ ꯌꯧꯔꯦ ꯋꯥꯀꯤꯡ ꯗꯤꯁꯇꯦꯟꯁꯅꯤ ꯌꯥꯝꯃꯕꯗ 100 ꯃꯤꯇꯔꯒꯨꯝꯕꯗꯅꯤ ꯑꯗꯩ ꯂꯥꯛꯄꯤꯔꯒꯅ ꯄꯣꯁ ꯑꯣꯐꯤꯁꯇ ꯈꯥꯝꯃꯣ ꯍꯥꯏꯔꯅꯤ ꯅꯠꯇ꯭ꯔꯒ PNBꯗ ꯈꯥꯝꯃꯣ ꯍꯥꯏꯔꯅꯤ ꯁꯤꯗ ꯍꯦꯛ ꯈꯥꯝꯕꯒ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯀꯤꯡ ꯗꯤꯁꯇꯦꯟꯁꯇ ꯃꯤꯇꯔ 50 ꯃꯨꯛꯇꯪ ꯆꯪꯉꯒ ꯂꯩꯔꯦ ꯁꯤꯗ ꯁꯨꯝ ꯊꯧꯖꯜꯂꯒꯅ ꯏꯌꯥꯔꯇꯦꯜ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯦ ꯁꯨꯔꯖ ꯃꯣꯕꯥꯏꯜ ꯔꯤꯄꯤꯌꯥꯔꯤꯡ ꯍꯦꯛ ꯊꯪꯅꯔꯦ